Manipurda nouna erang thoknaba Central Forcena chepao pirabra miyam penadre. Manipur thaba gari chatpa yaroi hairakpadagi MST bus tongduna chatkhiba paomising gwaltabidagi hallakhre. Chenabasing chairak pidrabadi paomising asi sintha leptuna khongjang changchin gadawre. Manipurgi Governor Ajay Kumar Valana ngarang dagi haukiba manga suba state level Sirui Lily Festival 2025 coverage tawrunaba paomising tongba Manipur State Transport MST gi bus ama Yaingang pokpi khajikhtang hendoroklaga gwaltabi kuki village manakta mathau toromba mari suba mahar regiment ki kangbu amana khamlaga Manipur thaba gari chatpa yaroi satke hairabadi MST haina bus mamangda nabliba du lokthou natraga khumjingadabani hairakpadagi paomising ukrul yoramdana amadi Sirui Festival gi paulawduna hallakhre thawong asina Central Force na hongnana Manipur irang thoroknabagi chepao pirabra haina hangnarakpaga loinana miyam penadre Sirui Lily Festival hogdokpagi coverage tawrunabagidamag ngarang ayuk pung 6 tabada Directorate of Information and Public Relation DIPR na sinduna tongan ba media house dagi paumi kunlom puduna MST gi bus ama Imphal thadokhe bus asina lambida leramba checkpoint sing clear tawduna laklaba matung yangang pokpi police station yodringaida Central Forcing na makata na chatpada thingba thamlakhe paumi sing na hanglubada MST thaba bus sing ukrul tamna chatpa yaroi haiba wafam thamlakhe Paumi kangbu aduna mafam adudagi thoroklaba matung yangang pokpi police station da khamduna ngaihak laikhe police station adugi osiga wari sanaraba matungda escort ka loinana meter sahum lom tamak lamna thogalaklaba matung gwaltabi area yoksilakbada mafam aduda mathau toramba mari suba mahar regiment ki kangbu amana khamlakhe mahar regiment ki personnel singna bus ki mamangda Manipur State Transport MST haina thariba adu yenglaga Manipur thaba gari chatpa yaroi makhata na chatke hairabadi Manipur haina iriba wahi adu muthatlu natraga khumjelu haina khangalakhe mafam aduda paomising angakpa pokhe asumna ngaihak matam mangkhiba sina makhata na chatlabasu governor na hogdokodoriba festival asi coverage tawba nanglaroidaba amadi oiriba phibam aduda makhata na lambi aduda chatpada khudong chagadaba mandavadagi paomising makhata na chattana adumak Imphal da halakhe paomising na lainga ki mari lenabasinga pau phaunaduna hiram adugi matangda hanglubada Chaliba MST gi bus adu chatpa yanaba sinbagi mahutta atopa bus ama oina hongdoktuna satnaba hairakpadagi paomising asauba poknakhe tungda paomising aduna yangang pokpidagi passenger puba lanai gari sing waiduna Imphal tamna halakhe nakal amaromda festival asigi damak Manipur State Transport ki akhanaba bus ahum chelagani haina lainga ki transport department ki director na thokiba order adumak thawong asina phagi tahalle Loinana festival asigi dama ukrul lambida ayat apan yaudana chatpa yanabagi dama security gi akan bathabak laukhatle haiba wafam sing lainga ki maikaidagi phongdokhibane amaromda Central Force ki thawong adubu yaningdaba phongduna All Manipur Working Journalists Union Amju amasung Editors Guild of Manipur EGM gi mihut sing yauna paomising na press club tagi Raj Baban phauba khongsat ama chatpaga loinana governor da tongan ba demand sing yauba cherola ma pisinkhre loinana Paomising da utkhiba thawong aduda chenabasing thidokduna chairak pidrabadi paomising pen down strike satharagani haina laukthokre paomising gi khongsada aduda saruk yakhiba paomising na we condemn the harassment of media book the culprit stop silencing the press haibana chingba iba placard sing sizinakhe governor da memorandum pisiluraga thorakpada paomising da EGM gi general secretary Yumnam Rupachandra na phongdokhibada Manipur thaba gari chatpa yaroi haina athingba pirakhiba angakpa poe thawong asi yaningdaba utuna ngarang dagi government pu boycott tawduna government ki positive oiba I pau phonglroi adubu government ki negative oiba paude adumak phongga nei makhata na kari firep lawgadagi haibagi matangda ngasi ayuk pung 13 da amju amasung EGM gi thawrang makhada Manipur Press Club ta paomising gi oiba mifam ama pangthokduna warep sing lawga nei ngasi Faobada government ki maikidagi makhoina laukhatpa action gi chapchaba warol khangalakta tarabadi pause phongba lepagi khongjang phauba changsilakpa yai haina su phongdokhe governor da pisin giba memorandum aduda ngasi faubagi manungda solution ama puraknaba laingak na thabak laukhalaktrabadi ngasi dagi hogduna paomising thabak lepagi khongjang changsilaga nei Manipur da operate tawriba state amadi Central Forcing yauna Manipur lainga ki mari leinaba I pausing boycott tawba Sirui Lily Festival coverage launaba chatpa paomising da harassment pirakhiba thogdok asi thigatpaga loinana chenabasing gi mathakta chapchaba action lawgadaba nei masagi daita ningthina lawba ngamdabagi damak Sirui Lily Festival asi businbada hakthengna yauriba government official sing amadi atai sil langbada yaubasing gi mathakta action lawgadaba nei ngarangi laibak thiba thogdok thokliba mafam adugi official sing amadi personnel in charge ki mathakta action lawgadaba nei matungda sigumba thogdok thogandanaba DIPR na mari leinaba stakeholder singa hana chapchana wa khananaba pauktak pigadabani haiba demand sing yaude
अमरोमदा मणिपुर थाबा गारी चटपा यारोई हाइना महा रेजिमेंट की कांगबुना अथिंग पीदुना पाउमीसिंग उखरुल द सिरोई लिली फेस्टिवल कवरेज तौबंग मनखिदबा थवोंग अदुबु लुप कयाना कन्न यानिंगदबा फोंदोखरे मणिपुर थाबा गारी चटपा यारोई हाइबा वाफम अदुना खोइरांग खोइसाउनरबा ख्वाइरंबल कैथेल फंबिसिंग ngarang nungthil irang haurokhre khongjang sangsinbada saruk yakhiba kaithel phambi imasingna thawong asimak ingtappa khara khara laklaba manipur da amukna hongna akanba irang thoroknaba bartan tawrokpani haina lawroidabagi maram leite isagi iramdam manipur thaba gari chatpa yaroi haiba center lainga ki karamba aronba thawrangno haiba wafam sing phongdoknakhe covid 19 dagi Henna Sathiba JN1 India da Yourakhre Mumbai da Anouba Laichat Asigi case chani ga yankhai tare Thengnakhre ani Sikhre covid 19 की लाइचत असी मालेमदा मुथतुना लाइचत असिगी वैक्सीन पुथोख्रब मतुंग ख्वाइदगी नौना covid 19 की लाइचत असिदगी हेना साथीबा JN1 वेरिएंट लाइचत असी इंडिया दा यौरख्रे एजेंसी की पाव अमदा ख्वाइदगी नौना साथीरबा JN1 लाइचत असिना मुंबई दा मियोय चनीगे यांखै तरेत नाबा थेंगनाखिबगा लोइनना मियोय अनि लैखिद्रे लोइनना महाराष्ट्र दा था असिगी तरागा निथोय फावबदा अनोबा केस होंपुगा मापन थेंगनाखिबगा लोइनना हौजिक फावबदा केस निफुगा मरी दा हेंगलख्रे लोइनना तमिलनाडु दसु लाइचत असिना नाबा मियोय कुंथ्रागा मरी सुख्रे हाइरे covid 19 JN1 वेरिएंट सिम्पोम असी मालेमगे तोंगान तोंगान मफमसिंग हाइबदि सिंगापुर हांगकांग न सिंग बलाइबाक सिंगददि लाइचत असिना पाक्सना संदोरक्तुना हौजिक अरुबा फिबम दा मायोकनरे ख्वाइदगी नौना तमिलनाडु दा मियोय कुंथ्रागा मरी कर्नाटका दा मियोय निपान गुजरात तरु दिल्ली दा अहुम अमसुंग हरियाणा राजस्थान अमदि सिक्किम दसु मियोय अममम लाइचत असिना नाबा थेंगनाख्रे हाइरे covid 19 की मतुंगदा नौना संदोरकलिबा यामना साथीबा JN1 वेरिएंट असे इंडिया पुंबदा संदोरकपा याबगी अकीबा लेबना मिनिस्ट्री ऑफ हेल्थ एंड फैमिली वेलफेयर न यूनियन टेरिटोरी अमसुंग स्टेट सिंगदा लाइचत असिदगी ngaktokpa yaba सेक्शन थौरांग सिंग लौखतनबा मरी लेनबा ऑफिशियल सिंगदा खंगनख्रे हाइरे PR हेक थमखिबदगी हौजिक फावबदा तोंगान तोंगानबा लालौलुप की मियोय 450 की मथक्ता फागतख्रे स्टेट असिदा हौखिबा फेब्रुवारी 19 दा PR थमख्रबा मतुंग हौजिक फावबदा एक्सटोर्शन गा मरी लेनना तोंगान तोंगानबा केदर 450 की मथक्ता फागतले फागलबा सिंग अदुगी मरक्ता खरा अमदि लुप की मिंग सिजिनरगा लनाई पैसा खाइबसु यावरंबा थेंगनै मरक्सिदा गवर्नर एडमिनिस्ट्रेशन की माइकैदगी मियामदा एक्सटोर्शन गा मरी लेनबा थौदोकसिंग की पाव लेरबदि खुदक्ता पुलिसता पाव पिनबगीदमक डेडिकेटेड मोबाइल नंबर न चिंगबा पब्लिश तौदुना मियामदा खंगनबसु लैख्रबनै अदुबु मियोय अयामबदि कीबदगी एक्सटोर्शन की पाव लेरबसु पिरक्तबा कया यावरी हाइना पुलिस की पाव अमना हाइरे पुलिस की पाव असिना मखाताना हाइरिबना मपुंगोइना केडर सिंग असि इम्फाल ईस्ट दगिना ख्वाइदगी यामना फाखे अदुगा मसिगी हेक मथंगदा इम्फाल वेस्ट न ओइरे वाथोक लांथोक कयागी मतंगदा सेटल तौबगा मरी लेनना थबक पाइरंबगी सुफाबा कया यावरे केडर सिंग असिना एक्सटोर्शन की थबक थवोंग सिंग असि चथबदा सासिनबा डॉक्यूमेंट सिंग सिजिनरगा सिम कार्ड सिंग सिजिनदुना मियामदा किहन खंगनबगी थवोंग सिंग सु चथै स्टेट की लॉ एंड ऑर्डर द मतियंग पांगलिबा असम राइफल्स की माइकैदगिसु हौजिक फावबदा चुराचानपुर डिस्ट्रिक्ट तगी चिंगदा बेस तौबा लालौबा तरेत याउना पुन्ना केदर यांखै तरेत फागतख्रे एक्सटोर्शन की चांग असि कुकी अमसुंग मितै अनिगी मरक्ता कांगलोप की इरांग थोख्रबा मतुंगदगी हानादगी यामना हेंगतलै तोंगान तोंगान बखुलाई पाइबा लुपसिंग अमसुंग आइना थिंख्रबा लुप कया अमा गवर्नमेंट एम्प्लॉई महिलोइसंग दुकानदार अमसुंग ललोनबसिंगदगी अचौबा सेनफम कया नम हादुना खाइबगी थवोंगसिंग चथै चिंगी लमदसु एक्सटोर्शन की चांग असि हानादगी हेंगतलै चुराचानपुर डिस्ट्रिक्ट लेब सेल पाइब मियोय कया रेंसम की चांग हेंगलकबना मफम अदुदा लेब ngamdabadagi डिस्ट्रिक्ट थादोकलगा मपान की स्टेट सिंगदा लेनबा यावरे हाइरे मणिपुर दा हानबो ओइना कोकफाइगा मानना सातपा अंगकपा मखल की लई थेंगनरे मणिपुर दा इहान हानबो ओइना कोकफाइगा हाइरप मानना सातपा अंगकपा मखल की लई अमा तमेंगलोंग डिस्ट्रिक्ट की मनुंग चना लेब न्यू मागुलोंग खुलगी उमंग अमदा सालंबा खुंजा सिंगदा थेंगनरे हाइरे हाइरिबा लई मखल असि तमेंगलोंग डिस्ट्रिक्ट की मनुंग चना लेरिबा न्यू मागुलोंग की खुंजा सिंगना ngahan mongsong da hoba citrus pambi amagi makhada salamba thengnarakibane hairiba lei makhal asi yerumgi mawong manba angauba bulb amagum leirambane angauba machugi yerumgi shape oiba bulb sing adu salamdagi manba mawongda angangba machuna mayaida crack chalamkhe loinana lei adudagi angangba machugi paste manba kharasu leimaida taduna leiramba thengnakhe leiramliba phibam aduda khunja sing angakpa oihankhibaga loinana asigumba lei asi mamangda amukta ukhidri haire फंगस की स्पीसीज होइबा स्टिंग हॉर्न हाइरगा सुखंगनबा क्रेथ्रस क्राइपस हाइबा लई मखल असि 1980 दा USA दा इहान हानबो ओइना थेंगनदुना इतोप तोप मखल की लई अमा ओइखिबने न्यू मागुलोंग खुलदा nghan खुंजासिंग ना थेंगनरखिबा लई अदु मचुदगी हौरगा अतै मवोंग मतौसिंगा फंगस की स्पीसीज ओइरिबा क्रेथ्रस क्राइपस का अदुकी मतिक मानै हाइरे म्यांमार अमसुंग बांग्लादेशी नि चिंगनबा इलीगल इमिग्रेंट सिंग नुमित 30 की मनुंग दा मसक खंगदोकनबा स्टेट सिंग दा इंस्ट्रक्शन पीख्रे
Laibak asina Bangladesh amasung Pakistan ga akan bamongda ungkhanari ngai serak asida laibak sing adudagi illegal immigrant kaya India ki tongan ba state sing da sangsilaktuna laisaliba sing numit kuntrani gi manungda masak khangdoknaba Ministry of Home Affairs ki maikaidagi state amasung Union Territory sing da khangankhre Ministry of Home Affairs ki pau gi source amana hairibana Indian citizen ni haina claim tawriba Bangladesh amasung Myanmar dagi lakpani haina singnaba illegal immigrant sing adugi background sing adu chapchana numit kuntrani gi manungda khangdokadabane hairiba numit kuntrani asigi manungda makhoi gi document sing adu verify tawdrabade makhoi gi maramda halanbagi thabak sing paikhatkane Union Territory sing amasung state sing na illegal immigrant sing adu detect tawba identify tawba amasung deport tawbagi sakti laigane loinana hairiba thabak sing asi paikhatnabagi damak district level detention center sing marang kaina thamgadabane Ministry of Home Affairs ki maikaidagi Bangladesh amasung Myanmar dagi sanglakpa illegal immigrant sing masak khangdoklaga maramda halankibagi thabak sing paikhatpa asiga mari lainana laibak ani asigi lonabada lamkhai ngakpagi thabak tawriba Assam Rifles amasung BSF ki DG da akanba instruction pikhre instruction asigi mangwainana haukiba February thadasu Union Home Minister Amit Shah na illegal Bangladeshi amasung Rohingya immigrant sing India da sanglakpada Mateng panglamba network singi mathakta chapchana akan bathabak sing laukhatkani haina akan ba wafam phongdokhiba laikhrabane Ministry of Home Affairs ki nauna pirakhiba instruction asiga mari lainana mamangi matamda Mizoram da lanjenaraktuna leiriba Myanmar refugees sing biometric details sing collection tawba yana leiramkhibadu nahongna na Mizoram government ki maikaidagi state adu da leiriba Myanmar refugee lising kuntraga humdoigi biometric details sing collection tawragani haina phongdokhre hiram asigi matangda haukiba irai numitta Mizoram government amasung Ministry of Home Affairs ki marakta video conferencing pangthoktuna biometric enrollment exercise pangthoknaba khanabasu laikhre haire